खुरुमजरी उत्तम कुमार नौरेमना नसिगी मरुबे पाउ पिजरी मणिपुर की असम राइफल्स लखो मणिपुर की सक्तम कायबे यारोय कुकी मिलिटेंट सिंगा तौनबसु हंदोक्तुना टेररिस्ट नि हाइना लाउथो हाइदुना हियांगलमोगाई लमखाई कैथेलदा मियाम खोंग संगसिनख्रे टीचर्स क्लब थवाना रेड कैंप सिंगा सान थंगनबा स्पोर्ट्स मटेरियल अमदी लर्निंग आइटम सिंग टेंगबांग पीख्रे लोइदना इंडिया लेंगांगना पुक्सेम सेंग तारगदी थोगलिबि इरांग असि पुंखरगी मनुंगदा लोसिनबा ngamgani haina lamyanba enterprises ki proprietor Dr. Elangbam Amit Kumar na phone dokre hauzik mapung pau lobirasi Manipur dagi Assam Rifles lakto Manipur ki saktam kaibe yaroi kuki militant singna taunaba su handoktuna terrorist ni haina lauto amadi state astate thokliba kang ki irang loisilu haiduna kaksing district ki hyangnam bogai lamkhai kaithel da miyam na khongjang saksin kre khongjang adu yelhomi kan belov hiang bai amadi kairak na senduna pangthoki bani khongjang adu da manipuri saktam kaibe yaroi su hando state police ta ahenba power amadi khulai sino amadi manipur dagi Assam Rifles lokto haina iba placard kya sinaki ngasi gi khongjang adu gi matang da khongjang loi single na phongdrok pada tangdu leita na lejaramba manipur da ngasi kuki militant singna sathrak liba thong asi manipur miyam na khang ngamdri thawang asida India lengak amadi Manipur lengak na sab saba action loruk taba asi yaningde kuki militant singna tathrak liba thawang asida state asida leriba Assam Rifles ki personnel singna phong na sawat pagi issue ama lakpa si traina lowu sumloi maroina Kaksim district ki sunu seroda leiba maitai singi yum kuki militant singna mai tharak pamatamda sunu area da leiba Assam Rifles singna athingba mata pidana yengduna laikraga ngasi maitai singna kuki militant singbu takthokpa horukpadana Assam Rifles na tholaga maitai singda apanba pirakpa asi yaningde thawang asimak Assam Rifles na kuki militant singbu sagatpagi afham adu mayek hena senglakpani haina lawi maram masina asiumba misam miyambu ot naiba hatba amadi yummai thabada senaba kuki militant singbu sagatliba Assam Rifles asi Manipur gi lokthok piu loina hojik state asida thokliba irang asi paliba lenga asina control toba ngamloidaba oirgana kuki militant sing thengnaba ngamnaba miyamda khulai sinabiu haike असियों वारबा मतमदिदा भारत की प्राइम मिनिस्टर नरेंद्र मोदी ना असिबाउद वहाई अमतन हाइदना लैबा अदेदि अमित शाह ना हलामगा शांति लेहंगरी हायरमगा लाम तौ हाइना सुमाने इजलमगा मणिपुर प्रजाबु मुजन बसिलसे अखोय यानिंगदे मामा ओबि मयाम से अखोय वारे अदना मणिपुर दा थमनिबा सुजे याम थुना हलागा अखोय की भिंगमा मुंगाम जोबा माफी मरो छेतबा खरा मणिपुर दा थाजलगलगा मणिपुर बु मोय गाखैनि हाइदना तौरगा मणिपुर बु मुथन होना बजे सुगुम्बा भारत सरकार की थवंजे भारत सरकार का कुकी लाल होबगा मानरगा अखोय मणिपुर बु मुथन बसिनबरा हाइदना मामा ओबि मयाम से गासिदि अखोय मिपाइदना लैबा ngamdre ngasi bawda अखोय की मणिपुर की सी मिनिस्टर ना वाही मा हाइदि मरमना करिगिनो अखोय मणिपुर प्रजा पुनमक से अखोय हालगे हाइना तौबरा इचा मयाम मामा मयाम हुजि लैबम खंगदना अखोय चे लांजेना दना लैदिबसे सिना कमाय तबनो मणिपुर सरकार भारत सरकार नदी मखोय की लैदिबा फिरेपसे अखोय द खंगहंद्रगदि मामा ओबि मयाम से अखोय वादना लोइरे हाइदना अखोयना tang ahum dagi chathak padagi ngasi bangda wagai lamkhai bazar da mama oibi kya na koi ahing munding charek tana sida mi lising ani gi mathakta koi lek tana lairiba akoi the yamna ware Manipur government amasung India government anina haiba kuki militant singi mathakta makoi ga leinari ba su asi lothok kani haiba su akoi na lothok pi haiba matam su makoi na lothok pidre masigi sabsaba akoi da makoi na pawfum ama su pidre nahan honorable home minister Amit Shah lakpirame लामगा मकोइना अखोइदा निमित 3 गी मतम सि पिरमगा निमित 3 गी मतम असिदा अखोइ मैतै कुकी हाताबा लोरबा मतुंगदा पुरक शांति दुरा हाइबदो अखोइ वहांग अमा हंगनिङे मरम असिना हौजिक मकोइना ऑपरेशन तौनी हाइरगा ऑपरेशन जी अपुनबा ओइना तौनी हाइबगी हाइबसु कोइ लाउथोप लैते अखोइ तंपा खदंग तौगनी हाइरगा लाउथोइ सुशानपुरदा हौरकपनी लालसी हौरइबा सुशानपुरगी मफम असिदना अखोइ मसी
मकोइदगी हाना तक्थुअगा मकोइदगी ऑपरेशन असि तौरकनी हाइद्रगा तंपाकी मफम खक्तदा कोई ऑपरेशन तौनी हाइ मसिना करम्बा इंडिया गवर्नमेंट गी लालोंगनो हाइबसे अकोइ इमा सिंगना अकोइ हंगनिंगी मरम असिना अकोइ मणिपुरदा लैरिबा अकोइगी हौजिक अपुनबा एमएलए सीट हाइबदी 60 सिगी मनुंगसिदा तरा अमन कुकीगी एमएलए ओरगा मकोइ सिंगना चलगा इंडिया गवर्नमेंट की मथक्ता मखोगी ओइबा मखोगी कंप्लेन खर थांगखरे अदुबो अखोगी लेमहौरिबा तंपाकता लैरिबा एमएलए सिंसिंगसिना हाइबसिंग असिगी दमक्ता अखोई सिंग असि करी तौबा याय कम तौबा याय हाइबसे अखोई लैरिबा इमाइबेल सिंग वाजरबा कोई प्रजा सिंगदा ngasi भावबोदा अखोगी पांगल शक्ति हापिनबगी दमक्ता खोलाव मतसु लाविरक्ते हौजिक ओइरिबा मणिपुर की इरांग असिदा राजनीति खुदोंग चाबा लौनबगी महत्ता अखोई पुनः होनमिनदुना शांति पुरक्नबा अमदि अवाब तारबसिंग मतेंग पांगबगा लोइना मणिपुर की ngamkhai कायदनबा होनबा मतम ओइरे हाइना कमिटी फॉर पीस एंड सोशल हार्मनी CPS एंड हेड ऑफिस कक्सिंग की प्रेसिडेंट वाई भेगचंद्रन थोरक पासेरल अमना फोंदरकले सेरल सिना पल्लीबदी लमदम सिदा महौसागुम तंगदु लेताबा अमसोंग इंगसिक पफियमदा हंजिल हंदुना नोमलगा साजरिबा सुनोमलगा साजरिबा खुंगंगी प्रजा सिंग नापी सेंबिदुना लाकदरबा सहीदा थेंगनगदबा सेंग चाक फंगदबगी चाइना सैथेक कयागी खनबिदुना अरोइबा वारोइसिन अमा पोरकनबा लेबाकी फमनाइबसिंगी पुंगिंग वाखल फाथरनिंगी लेगाकलिबनी हाइदुना लैरिबा MP मिनिस्टर MLA सिंगना मिक्सर लौननबा होनबगा लोइनना पाउसेदा वजाव ngang लेरे हौजिकति थमोइ सेंगना कथोकपा ngambagi थौनादु उथोकपियो हाइरि CPS की प्रेसिडेंट की सेरोल सिना मखा तारिबदि खुलाई पाइबा कुकी सिंगी लानफमदा खांग बवारबा अमदि मई मकई साखर मिय साकया मणिपुर की मफम कयादा लांजेनदुना लैरि कक्सिंग डिस्ट्रिक्ट ससु लांजेनरप कयागी लेनरबा रिलीफ कैंप सिंग हांगली कक्सिंग खक्तदा मफम तेटर रिलीफ कैंप हांगली मसिदा नुपी अंगांग यावना मिय लिसिंग की मथक्ता लैरि थोकलेबा इरांग असिदा शांति पुरकनबगिदमक कक्सिंग अमदि मसिया कोइबदा खुंदामिननिबा सिंगमी तमी मैतै पांगल कयाना मे तरुक्ता कक्सिंग लमखाइदा लैबा के कोसांग मेमोरियल हॉल द कांग कयागी अपुनबा मिफम फमदुना कमिटी फॉर पीस एंड सोशल हार्मनी कौबा कमिटी एम सेंके कमिटी असिगी मखादा कक्सिंग डिस्ट्रिक्ट अहान बोइना मे 38 हौरगा कक्सिंग हायर सेकेंडरी स्कूल दा रिलीफ कैंप अमा हांगदोके हौजिक मफम सिदा मियोय सहुंग यांखै गी मायादा लैरि हाइरिबा मियोय सिंग असि मोरे चरसानपुर सेरो सुगनु नपत वापोपी साइरेन तांजेंग कोसान ताविना सिंगबा मफम सिंगदगी लांजेंग नरखिबा ngaktani मफम सिदा लैरिबा सिंगी अवाब खरदा ओइबा सुकोकनबा योगा मार्शल आर्ट लाइरिक तंबिबता नतना वखल पोथानबा प्रोजेक्टर सिंगबा कापतना ई पाव अमदि मूवी उहल्ली हाइरिबा रिलीफ कैंप असि मणिपुर की माइके कयादगी तेंगबांग पिरकपन सराइबा ngambani अदुबु डिस्ट्रिक्ट एडमिनिस्ट्रेशन अमदि MLA ना अतै रिलीफ कैंप सिंगदि यंगसिलगा कक्सिंग हायर सेकेंडरी स्कूल दा हांगलिबा रिलीफ कैंप असिबुदि लोकल MLA ना यंगसिनबिदबा कैंप असिदा लैबा मियोय सिंगना पेंदबा वाफम फोंद्रोगले नाकलमरमदा मी अनि खनबदा संताइनगी हारबदी मियोय अनिमकी खुद फादोक पिबा ताबनी मदुना तदुना मी अमतगी खुदना फारगा अमबुना फ्री हैंड ओहेलबदी करमना संताइनगनी तसेंगना हारबदा था अमा हेलबा नाकल अनिगी लांसी स्टेट लेंगाकना कंट्रोल तौबा ngamdrabasu सेंट्रल गवर्नमेंट तौविगे हारबदी नुमिन इनिदा लोसिनबा ngamlambani अदुबु इंडिया गवर्नमेंट मणिपुर बु थवैबिदबा असिना लाकतरबा मिरोल कयागी नानबुंग ओइनबा सिनबगा सब मानै असुमना सथदुना लेरबदी नोंगमदि सोइदना मणिपुर इंडिया दगी तोखाइ ताखिगनि हाइबदा हाइमनबा थोकलोइ हौजिक मणिपुर की बियामना कन्ना हंगरिले वाफमदे मणिपुर दा नार्को टेररिस्ट सिंगना अफब खुलाई पाइदुना मिशन प्रजादा ओनसिदुना कापा हाटपदा सेंट्रल फोर्स सिंग मरुइना असम राइफल्स की ऑफिशियल सिंगसु असबु थौदांग लौरबा हाइबसिनी अमरोंदना खुलाई लेजद्रबा खोसाउनरबा प्रजा सिंगी इहौदगी पुलिस स्टेशन कयादगी लौदुना लांथेंगरिबा खुलाई कया मेटी सिंगी खुत्तगी फागतना होनरी अदुगा कुकी सिंगना लौगिबा यामलबा खुलाई सिंगुना फ्रीद थादुना थमली मदुगी मथक्ता म्यांमार दगी संगलखिबा CDF PDF सिंगु सुगी लैबा कुकी सिंगी कैंपता संगफम पीदुना लान पाहनबसी असम राइफल्स पर्सनल सिंगना खंगसिन उसिनदना लैथोकलिबसिना समजरबा म्यामदा असौबु चैथें कया मायोकनबगी चारबा मरम अमा ओइरि हाइरि मे मरीदा मणिपुरदा हाना लेजरम्बा सिक्योरिटी फोर्स की मथक्ता अनोबा पैरामिलिट्री फोर्स कंपनी मरफुद्रा हेन थुंगलखरबनी अदुबु कुकी लालौबा खर फावबा लाक्सिनबा ngamdaba हाइबसी यामना लाइब थीबनी हाइनसु सेलरसिना मखाताना फोंदोरगली सेरोमदी सुगुनु एरिया दा कुकी मिलिटेंट सिंगना ममांग था मेगी कुनगनिपांदा नोमै
kaptuna miyambu aki khang nanghan baga loinana yum mai thabagi thabak satrakhiba da security force amadi miyam na kuki militants singbu tathok naba honakhiba gi saru yaba satkhiba ngangom navy allies yaiphoba sahi kun apokpa ngangom sana khomba sungna awang lekai mandap manak to leiba nupa masa si ngasi phawba thiba khangdra leiri thiba khangdra leiba ngangom navy allies yaiphoba bu manipur lengang na atuba matamda thidok piduna imung manung da sinabiu haina kasing higher secondary school da hangliba relief camp da lanjener tuna leibi ngangom navy allies yaiphoba sahi kun apokpi ngangom ahanbi leima amasung mache ngangom puja na lenga ki puning singsilakli kasing higher secondary school da hangba relief camp ta ngasi sugnu amade serugi ima ibel singa pawmi singa unaba amada ngangom navy allies yaiphoba apokpi ngangom ahanbi leimana mamitagi mapi sintharuna hai ngasiga numit tani thoi surwa asi phawwa mahagi masanipa ngangom navy allies yaiphoba ngasi phawwa mafam khangdra leiri sunu ayada mangkhiba mioi singi haksang di police na loina phangba ngamkhre adu mahagi masanupa gi haksang di laidana saru maset amba phawwa phangba ngamdra leiri maitai ekhoi gi di haksang natraga saru maset ama phawwa phangdana aroiba mathong mangam pangthokpa yadaduna imung manung na wana leire maramasina manipur lengang na atuba matamda mahaki masabu imung manunggi awabasi ubiduna thidok piraga imung manunggi mioi singda sinabiu haina lenga ki puning singsilakli si numit 9 suraba se bawda mi asuk yambadi loina phange aigi isa sidi phangte sarkar nga si bawda saru mache lambau thiraga mama mapa da su sinabite maitai akhoi gi ti ichagi saru phangdi karamna mathau mangam pangthokani sarkar da simieng changbiu police na mieng changbiu laidiba sarkar sida palibu khuding mangna mieng changbiraga mama aingonda saru mache lamdo wara chu ichagi mathau gu man tauna bapinabiu aidaga ichagi bikhani bugom ni jari mayam dage sarkar na kaina laingak na mieng changbiu aigi ipa thibiu aduga ipa ado akhoi sinabiu akhoi masagi masak tu ri ujagena ngasi boba ngaijari bani aduga sugunu da su asamai phalo thokpiu serauda sugunuda akhoi yumda hanba ngamoi state ki force thambiraga akhoi bunga sendidaga de akhoi yumda hanba ngamoi aduna inang nupa thibiu inang nupa ki khongol lebiu ngasi mama da sinabiu mama na ngauraga asuk wara bu phibam boba tumina leithokba je masi moina ya janing de aduna akhoi da khulai bibi ho ai upa ki khongol liba tachage ai upa thiba tachage ai amromda pawmising unaba aduda sungudagi abujam Janeshwari Kaubi Nupi Amana Pondrok Pada Sero Amasung Suno area da Nomai Kapsilakpa Yumai Tabasu Kuki Lalawissing Nani Maramasina Kuki Lalawissing Dagi Su Lotok Piu Haina Pondroki Sero the so Sunu the so quite Hanbanga Moy Quinga Pibas and Vivas by Taratradi Assam the Panchil Lotok Piu Koyamware the Kukin and Nomai Zukapas Hawani Yum Tabas Hawani koi ware yamna adugi sida koi mayamna seba tawra ngapi riba chahalle thale de su koi kayang koi ne laigani W memsa Kaubi Amana Pondrok Pada Kuki Lalawissing Yum Mai Thaba Amadi Nomai Kapada Yengru Leva Sunu the Leva Assam Rifles Si Lotok Piro Sunu Amasung Sero area da Manipur lengang namatik Java state ki security forcing mafam Java yelaga tungkoina lehenaba Sinbi Drabadi Aikoi Amuk Hanjinduna Yum the Leva Ngamloi Haina Pondrokli asi koi sugunu serau abise awaba moide adu hujik akoi sugunu serau da hallo haiba matamda akoi mayam security ngapi ba senbi ba koi bu ngamba matik chaba thambi dragadi koi han masunga moy aduga sugunu de leiba asam lai phanje lokthok pi ba asina ka ba security thabira aga koi bu ngap sen mam nangwa ba matik jana thambiraga koi sugunu serau hallo haiba do hange aduna tragadi koi han mangamo Kashing district ki Sugnu Amadi Sero area da Kulai Matiksa na paiba kuki militants singna maitai civilians singda nomai kapsin ba amadi yum mai thabagi thodok kaya sathakraba adu thingna ba lengang na lakholakpa thabaki manung sanna ngasisu khul ani asigar lonaba mafamda leiba kuki khul marida security force singna coming operation satakri Kashing district police ki additional SP S Binoiga
Singba Kaksing District Commando, Thawal Commando, Special Commando, BSF, Amadi, Assam Rifles Yapun Team Aduna. Sunugi Manakta Levas Sadel District Manung Sanba, Kuki, Kul, Nazaret, Sokom, Sunglu Tribal Villages, Amadi, Som Pai Gi, Mai Tado Krava, areas in the parks and the Tibu Humbagi Tabak Sing, Satakivani, Ayupung Nipan, Makairum Dagi. Numiyung ba pung trani thoi rom ta ba phaw sa takiba operation da cookie militant singna GI pipe ta semba bomb ka pagi khulai tara local made single barrel ani tongan ba phaw makhal gi ka payariba amasung kathokraba nongmai singi maru amadi toning sing yauna tongan ba polum kaya amasu phagat pangam khre phagat laba polum sing adu makha taba logi oiba thabak lakhonaba sunglu police station da sinek re hairi panbe abadi Union Home Minister Amit Shah na state asida thok de irang ase lakshinaba state asigi mafam kaya da paksana coming operation sathagani haina lakthok khibagi matung ina ngarang asi serum manak to leiba tingkhang pai village the security force na coming operation sathaba hauduna cookie militant singna sinaramba polam kaya amadi GI pipe the semba bomb kapi khulai tararom amsu phat pa laikhrbani proper Thawal manung da leibra government oza kuntha taruk sing gi apex body ama oiriba teachers club Thawal na kanup ki irang na maram oiduna lanjen narak laba mahiroi sing gi yengtuna ngasi atopam junior high school khangabok higher secondary amadi lamding higher secondary school da hangliba relief camp singda koin satuna ising thanna yarba water tank syntax amamam sports materials sing learning items sing amadi sana thanga polam sing yauna hidak langthak kaya tengbang pikre teachers club Thawal publicity secretary W Zoni na phongdok pada kanglup ki irang ase thorba matung teachers club Thawal na Imphal East ki yaripok Yambem high school da hangliba relief camp angthagi Premananda high school da hangliba relief camp amadi Khoirom junior high school da hangliba relief camp da su satuna polam sing ase tengbang kre makhatana teachers club Thawal self service oina displace oiraba mahiro sing asigi damak teaching class longnona basu set sare haina phongdrok le housing Manipur da thok deba kanglup ki irang asida India lenga ki puksel sengdabagi mami ama tariba asina Manipur gi miyam na pendaba phawi India lengang na puksel sengba taragadi thok deba irang ase pung khargi manungda losinba ngamgani haina Lamyanba enterprises Hyanglam therapy saki proprietor Dr. Elangbam Amit Kumar na phongdrok le wafam se ngasi Hyanglam asigi manung sanna Hyanglam mai lekai Lotus Club ta hangliba relief camp Hyanglam laipan bada leiba Hyanglam girl junior high school da hangliba relief camp amadi lamjau makha lekai da hangliba relief camp ta koini satuna Lamyanba enterprises ki maikei dagi inmate singi sana thangnaba tengbang Pibaga Mari Lena Dr. Elangbam Amit Kumar na phongdok kibani magna makhata na phongdok kibada India sing ngasi malem the superpower warik liba country amani asigumba londam amada thok liba kanglup anigi irang ase matam chana losinba ngamdawa sina India lenga asigi puksel sengdabagi khudamni loinana thok liba irang asiga Mari Lena India ki Prime Minister Narendra Modi na ngasi phawa wahai amata phongdok taba asina Manipur me amasibo India ki citizen ni haina Laudabagi mami sound tai loinana narco-terrorism ase India government na yamna chawna sawat labra haina Manipur gi miyamna singnaba phawri hairi basina asum makhata na sathrak labadi Manipur miyamna Manipurna India da tindringai mamang da leramba status adu da hanjinjarage leijarage haibagi kholaw adu leptana larok nabagi maram ama oi maram asina India lenga nga thamoi sengna Hona biduna ngasi Manipur thok liba kanglu ki irang ngasi atuba matam da losin biu haina India lengak amadi Manipur lengak da appeal tarok le amronda Manipur da hojik thok liba kanglu ki irang asina maram waraga lanjen laktuna Hyanglam mai lekai da leiba Lotus Club amadi Hyanglam lai pangan bada leiba Hyanglam girl junior high school da hangliba relief camp singda leiba miyam da Semester Green Mission Manipur ki Grand Ambassador Valentina Elangbam amadi mahaki imung manunggi makai dagi makogi mayimda hauba hangam khongjum khamen singba manama singi polam sing mateng pangkre laima khongda leiba military hospital da posting taba maitei macha medical staff sing so Kasing district ke Hyanglam girl junior high school da hangliba relief camp
amadi Bishnupur district ki Sunu Sifaida hangba relief camp ta first aid kit sing amadi chana thangnaba seng amasung alun singba su tengmang pikre hairi si thogi birang ase India government na thamoi sengdebagi mami ma tabase masida Manipur praja myam na pen ba fawi maramdi India government na thamoi sengba taragadi ngasi irang ase ungaragi manunga losenba ngamri India aiba lebaga si ngasi malemda super power khlage ba dugum lebaga mani adubu sigumba lebaga ma sigumba kanglup ani gi irang ase losenba ngamda ba se thamoi sengde haibagi mami ni tari base adugu lena Honorable Prime Minister ngasi phawda irang ase mari lenna wai ama phaw hai da ba se Manipur gi praja myam asibu Indian citizen amani haina lawdubagi mami yamna sauna tai lena narco terrorism asi India government na yamna sauna so labra haibagi chingnaba Manipur gi myamna phawri lena haiba sina makha kana sumak satharak pa taragadi Manipur da leiba praja myamna Manipur se hanana akoi pre-merger status ta India da tindingai mamangda leiramba fiva madu amuk hana leiba pame habigi kholau hena launabagi maram oi maram maduna atuba matamda India government na yamna thamoi sengna honabiduna ngasigi thogi ba kanglu ki irang se atuba matamda losenbiu haina myang ngasi media gi khutangda India government amadi Manipur lengakta appeal tawjari Thawal district ki Herok PS ki manung chanba Herok part 3 Maruk Telda sakhangda bisingna nongmai kapada mioi amasire amasokle labik tiba thodo se ngarang numidang pung mapanum tabra thokibani thodok aduda laikhidraba mioi adudi Herok part 3 torangbam laikai dagi ningthaujam Ramesh Singh sahi humbugamanga Elais Risang apokpa and thambalngoni mahaki yet thangba puksepta double brain maru kunthrarom pali hairi thodok aduda soklaba mioi aduna Nikthojam kala sahi humbugamanga apokpa and koklei di hairi mahakina yet thangba phaigal gi sarukta panbani mahak hojik sija hospital and research institute ta laganadun lady laikhidrabagi machanupa and Robin na phongrokpada nomai kapagi makhol tabaga gan kanadana laikai gi mioi amana phone torokpadagi mafam maduda khudakta sangsinki khudakta district hospital thawada first aid piraga sija hospital da pukhatpagi lambi da laikhidabani Kanana kablam bano hangbada masak khangi haiba wahidi harami haina phondorki Madhya Pradesh ki Damoda leiba Ganga Jamuna School da laik tamlibi Mahirui Singh Force da hijab sinhale haibagi wathok ama thokle hairi hijab uppagi picture adu viral orakpadagi social media da poster da based orduna school adugi mathakta FIR ama register tawkhre Vishwa Hindu Parishad ki wangangloi Sri Raj Nairna School ki management mu hunduna ngangkre school adu minority ki oiba school ni maramaduna school adu ki tonganba rule amana hijab sinabani haiduna mioi kharna di mod pe ki hairi Madhya Pradesh ki Chief Minister na haikibada high level investigation amana thigat hangani adu ki matungina lakhoram thokpa action lakhot kani haike hojik aroibada maroi paung pijari Manipur ki Assam Rifles lakho Manipur ki saktam kaibe yaroi kuki militant singa tawnabasu handoktuna terrorist ni haina lautho haiduna hialam bogai lamkhai kaithelda miyam khongang sangsin kre Teachers Club Thawana Relief Camp singa san thangnaba sports material amadi learning items sing tengbang pikre loidena India lengang na puksem sengba targadi thokle irang ase pungkhargi manungda losinba ngamgani haina Lamyanba Enterprises ki proprietor Dr. Elangbam Amit Kumana phongdokre Masigidi image PAODAM sandok saba matang se lojari miyam ahungana khurumjari